ꯐꯤꯔꯦꯞꯄꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯇꯥꯎꯊꯍꯜꯂꯛꯂꯤꯕ ꯃꯤꯍꯨꯜ ꯐꯨꯛꯄ ꯋꯥꯍꯩꯅꯤ꯫ ꯆꯤꯝꯕꯥꯜꯗꯒꯤ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯅ ꯇꯥꯝꯅꯥꯗꯤ ꯃꯁꯥꯗꯣ ꯑꯉꯝꯕ ꯂꯝꯕꯦꯜ ꯑꯃꯗꯒꯤ ꯈꯪꯍꯧꯗꯅ ꯄꯥꯏꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯊꯕꯥꯛꯀꯤ ꯃꯤꯍꯨꯜꯗꯣ ꯈꯪꯄꯣꯛ ꯐꯣꯛꯇꯣꯛꯇꯨꯅ ꯃꯅꯤꯡꯗ ꯅꯥꯊꯍꯧꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯆꯥꯃꯅ ꯍꯥꯞꯄ ꯀꯧꯇꯥꯗꯨꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯅꯪꯍꯧꯗꯦ ꯐꯤꯔꯦꯞꯄꯒꯤ ꯂꯥꯏꯕꯛꯇ ꯍꯦꯛꯇ ꯊꯣꯝꯃꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯃꯥꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯉꯛꯇꯣ ꯃꯅꯤꯡꯂꯣꯝꯗ ꯁꯠ ꯍꯟꯊꯔꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯏ꯫ ꯁꯨꯝꯕꯁꯨ ꯇꯧꯅꯨ ꯍꯥꯏꯔꯒ ꯁꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨꯃꯗꯤ ꯊꯥꯗꯣꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯏꯊꯛ ꯏꯄꯣꯝꯂꯛꯇ ꯃꯤꯍꯨꯜꯅ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯇꯥꯝꯅꯥꯗꯤ ꯏꯀꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯅ ꯂꯩꯇꯦꯡ ꯈꯖꯥꯏ ꯅꯥꯀꯜ ꯑꯅꯤꯃꯛ ꯉꯥꯡꯁꯤꯜꯂꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯄꯦꯔꯨꯝ ꯇꯧꯈ꯭ꯔꯕꯅꯤ꯫ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣꯀꯣ, ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯦ ꯊꯥꯡꯅꯤ꯫ ꯁꯥꯊꯤꯕꯤ ꯌꯥꯝ ꯁꯥꯔꯛꯀꯅꯨꯗ, ꯅꯁꯛꯇꯨꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯑꯃꯠꯇ ꯆꯥꯟꯅꯗ꯭ꯔꯦ꯫ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯂꯛꯅꯔꯤꯅꯦꯁꯨ ꯈꯪꯗꯦ, ꯅꯪ ꯑꯃ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯊꯔꯛꯇꯨꯅ ꯏꯆꯝ ꯆꯝꯊꯣꯛꯄ ꯃꯥꯜꯍꯟꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯣ ꯏꯆꯝ ꯆꯝꯈꯤꯗꯕꯅꯤ꯫ ꯆꯤꯝꯕꯥꯜꯗꯒꯤ ꯏꯆꯝ ꯆꯝꯕꯅꯤ ꯍꯥꯏꯈꯤꯗꯨꯅ ꯃꯔꯝꯆꯠ ꯑꯗꯣ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯂꯤꯕ ꯐꯤꯔꯦꯞꯄꯅꯤ꯫ ꯋꯥ ꯑꯃꯨꯛ ꯍꯣꯡꯂꯒ ꯁꯟꯗꯦ ꯑꯣꯏꯔꯕꯅꯤꯅ ꯇꯨꯏꯁꯟꯁꯦ ꯍꯌꯦꯡꯗꯩ ꯇꯥꯔꯦꯅꯦ꯫ ꯍꯣꯏ, ꯆꯠꯂꯨꯆꯣ, ꯊꯣꯛꯈ꯭ꯔꯣ꯫ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯐꯥꯎ ꯁꯥꯔꯛꯀꯅꯨ꯫ ꯋꯥꯉꯥꯡꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯎꯔꯕꯗꯤ ꯉꯁꯥꯏꯗꯒꯤ ꯂꯛꯅꯕꯒꯤ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯁꯥꯎꯖꯤꯟꯅꯗꯨꯅ ꯄꯤ ꯊꯤꯡꯒꯠꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯑꯋꯩ ꯇꯥꯅ ꯃꯄꯤ ꯅꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯣꯛꯅꯤꯡꯕꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯍꯜꯂꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯊꯥꯡꯖꯤꯡ ꯂꯩꯍꯧꯏ ꯄꯨꯒꯣꯏ꯫ ꯅꯪꯒꯤ ꯆꯥꯗꯣ ꯑꯩ ꯊꯛꯑꯔꯣꯏ, ꯊꯥꯡꯖꯤꯡꯗꯣ ꯄꯤꯔꯛꯑꯣ ꯆꯠꯆꯈ꯭ꯔꯒꯦ꯫ ꯈꯔ ꯆꯠꯊꯣꯛꯈꯤꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯆꯩꯔꯛꯇꯨꯗ ꯖꯣꯏꯁꯨ ꯆꯪꯉꯛꯂꯒ ꯃꯆꯥꯅꯨꯄꯤꯗꯨꯗ ꯊꯧꯗꯥꯔꯛꯏ꯫ ꯉꯔꯥꯡꯒꯤ ꯃꯤꯅ ꯄꯤꯔꯝꯕ ꯊꯥꯡꯖꯤꯡꯗꯣ ꯅꯕꯨꯡꯗ 3-4 ꯄꯤꯈꯣ꯫ ꯑꯇꯩ ꯑꯇꯩ ꯄꯤꯕꯁꯨ ꯅꯠꯇꯅ ꯏꯀꯥꯏꯖꯗ꯭ꯔꯥ ꯈꯪꯗꯦ, ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ꯫ ꯐꯤꯔꯦꯞꯄ ꯖꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯄꯥꯕꯣ, ꯅꯆꯥꯅꯨꯄꯤꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯄꯤꯅꯤꯡꯉ ꯃꯥꯜꯂꯦ꯫ ꯑꯍꯥꯎꯕꯗꯣ ꯃꯃꯥꯅ ꯇꯣꯂꯣꯞ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯂꯩꯔꯒ ꯄꯤꯔꯛꯑꯁꯅꯨ, ꯊꯥꯡꯖꯤꯡꯁꯤꯅ ꯄꯥꯟꯒꯤ ꯏꯔꯣꯟꯕꯗ ꯍꯥꯞꯄꯨꯒꯦ꯫ ꯖꯣꯏꯅ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ, ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒꯅꯦ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯆꯥꯔꯁꯨ ꯍꯥꯎꯕꯅꯤ꯫ ꯄꯥꯛꯅꯝ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯗꯤꯅꯦ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯃ ꯍꯥꯞꯄꯗꯤ ꯌꯥꯔꯦ꯫ ꯇꯥꯝꯅꯥꯅ ꯆꯥꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠꯈ꯭ꯔꯦ꯫ ꯊꯥꯡꯖꯤꯡꯗꯨ ꯃꯩꯔꯧ ꯆꯦꯒꯞꯇꯨꯅ ꯃꯈꯣꯛꯇꯨꯗ ꯌꯥꯝꯅ ꯍꯩꯅ ꯆꯞꯄꯒ ꯈꯥꯎ ꯑꯃꯗ ꯍꯥꯞꯄꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯇꯥꯝꯅꯥꯅ ꯇꯧꯔꯤꯗꯣ ꯀꯨꯞꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯀꯛ ꯀꯛ ꯂꯥꯎꯕ ꯈꯛ ꯅꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯤ ꯖꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯥꯠꯇ ꯄꯥꯟꯕ ꯊꯥꯡꯖꯤꯡꯅꯤ ꯍꯥꯏꯗꯨꯅ ꯖꯣꯏꯅ ꯆꯥꯅꯕ ꯊꯤꯜꯂꯛꯑꯝꯕ ꯊꯥꯡꯖꯤꯡꯗꯣ ꯐꯤꯔꯦꯞꯄꯒꯤ 5 ꯈꯥꯏꯗꯣꯛꯂꯦ꯫ ꯇꯥꯝꯅꯥꯁꯨ ꯈꯥꯎꯗꯣ ꯐꯤꯔꯦꯞꯄꯗ ꯄꯤꯔꯛꯏ꯫ ꯃꯗꯨ ꯂꯧꯔꯒ ꯄꯥꯕꯣ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯃꯄꯥꯗ ꯁꯥꯎꯔꯪ ꯇꯧꯗꯨꯅ ꯆꯥꯁꯤꯁꯨ ꯅꯝꯗꯅ ꯂꯣꯜꯍꯜꯂꯒ ꯊꯛꯇꯅ ꯆꯠꯍꯟꯈ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯅꯪꯒꯤ ꯈꯨꯇꯞꯇꯨꯗ ꯃꯤꯁꯨ ꯃꯊꯧ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯌꯥꯗ ꯇꯧꯔꯤꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯊꯛꯄ ꯇꯥꯔꯦꯗꯅ꯫ ꯃꯁꯥꯅ ꯂꯣꯟꯖꯕ ꯆꯥꯗꯣ ꯐꯤꯔꯦꯞꯄꯗꯨꯗ ꯌꯥꯎꯝ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯤꯊꯛꯅꯤꯡꯂꯤꯕꯔꯥ? ꯆꯥꯗꯣ ꯊꯛꯇꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯃꯄꯥꯒꯤ ꯆꯥ ꯑꯃ ꯍꯩꯔꯒ ꯄꯤꯔꯝꯂꯦ꯫ ꯃꯄꯥꯂꯣꯝꯗ ꯊꯣꯔꯛꯂꯦ꯫ ꯐꯥꯟ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯈꯨꯗꯤꯡꯗ ꯐꯤ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯇꯦ, ꯑꯗꯨꯛ ꯍꯛꯅ ꯊꯝꯕ ꯉꯝꯃꯨꯗꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯀꯥ ꯍꯦꯟꯅ ꯐꯤꯁꯨ ꯐꯤꯖꯥꯝꯕꯗ ꯋꯥꯕ ꯋꯥꯗꯕ, ꯀꯣꯝꯕ ꯀꯣꯝꯗꯕ ꯊꯤꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯀꯨꯞꯅ ꯄꯥꯟꯖꯕꯒꯤ ꯍꯧꯅꯕꯤ꯫ ꯃꯊꯪ ꯃꯊꯪ ꯐꯨꯔꯤꯠ ꯑꯃꯅꯤ ꯁꯨꯔꯛꯄꯗ ꯕꯣꯔꯤꯁꯀꯤ ꯃꯣꯖꯥ ꯃꯅꯝ ꯅꯝꯊꯤꯕ ꯖꯨꯔꯥ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯇꯥꯝꯅꯥ ꯄꯤꯡ ꯂꯥꯎꯈꯤ꯫ ꯃꯣꯖꯥ ꯖꯨꯔꯥꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯁꯨ ꯇꯥꯁꯤꯜꯂꯤ꯫ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯗꯅ ꯁꯤꯅꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯖꯣꯏꯅ ꯊꯛꯀꯦ ꯇꯧꯔꯤꯕ ꯆꯥ ꯀꯞꯇꯨꯒꯤ ꯃꯊꯛꯇ ꯀꯨꯞꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯆꯥꯅꯅ ꯍꯦꯛ ꯇꯥꯁꯤꯜꯂꯔꯦ꯫ ꯖꯣꯏ ꯏꯈꯪ ꯈꯪꯒꯨꯝ ꯃꯆꯥꯅꯨꯄꯥꯒꯤ ꯃꯣꯖꯥ ꯌꯥꯛꯅꯝ ꯅꯝꯕꯗꯣ ꯂꯧꯊꯣꯛꯑꯒ ꯍꯩ ꯏꯔꯦꯟꯖꯅ ꯊꯝꯃꯨ ꯌꯥꯗ꯭ꯔꯅꯦ ꯁꯤꯕꯣ? ꯇꯥꯝꯅꯥꯁꯨ ꯁꯠ ꯍꯦꯛꯇ ꯌꯦꯡꯉꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯝꯕꯗꯨꯗ ꯈꯔ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯥ ꯆꯥꯗꯣ ꯑꯩ ꯑꯃ ꯍꯩꯔꯛꯑꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯍꯩꯖꯔꯒꯦꯁꯦ꯫
Sibu kok sudok pirodana. Tamna amuk phamtharagli sakpham hanjillaga. Ngammaroi. Usitrine tawgyang tawrini maido. Blade na chabat len thatlaga ne langthokpidrido pharabani. Moja phawdi masu suba yaidana. Moja ni na ngari taisilaga tongbra khangdi hawdong no olakpani na. Numit kharani su hokre. Numit to Tamna su pibada tuition lepasi haiduna haidokraga. Mane school dagi halakpada eye clinic amada changi. Ticket ka kiduna magi serial ngairi. Ngaihaki matungda serial yaroktuna doctor gi room manungda changakpada ma khongthang khazik phazalui. Doctor ado thaina maga khangnarakpa nungsinaramba misak ama oirambani. Atopa nupi koirakpa inkhalakpa matamgi mamit ngaurakpa au bambagi hainabi ama tawrakpadagi Tamnaga kaina kibani. Nupa adunasu matamduda ka hina Tamnada lupsin kidamaga Tamnana laithok kibaga mana handunasu tanaramde. Matamduda nushinaba nupi suwat kidabana ama kaina kibadadi kaisunate khan kibani. Hainabado kharadi wale. Adubo hawkiba makhoi anigi nungsibagi chemaidudi hangdoknaduna makhoi gi oiba tonganba wari amamam inakhrabani kaisu thoidokni hena khanjinbam thoktre haina masana masagi wakhalna takche subna tangi classmate oirei haibasi khak natana makhoi anigi atopa wari ningsingpam su thoktre khangnaramba kawbana thengnaba mikupta hawkiba wari kharadi mitmangda urakpani thoina sida hena khanjinduna nungsima mi mutri haibadi yaroi nupadubu nungsiba poktre nungsinaramba matamduda Mana relationship ta motsin mapam dabagi khara nonjaba saujaba matau utkiba aduna nupa tunadi mangonda ka hina pamsaba taramgadra khalladuna kharadi kai hangoiba phawri Tamnana May I come in doctor Sati baso non khatuna yenglaga mituna kitang panthakhrabaso Au changbiro Changsilakle Tamna so mit hana check tawnaba machine khillidada Phamannaba haiduna Sathibana lamsingba oina phamduna makhut thinduna kausili Somdoina phambiyo Tamna su changsilaga phamtharagle Sathibana kai nungaite haino Pangbada khara thuppa mit pangbada so khara naba Sathibana mit manungda machine light tu thangatuna kupthana yenglaba tungda chair table khillibarom da laktuna phaminnare Chi amada kai no khara idaduna hairei Mitse dry oibagini thopise ai drop ama ige mit ki vitamin tablet amtanga chathokse haiduna hidak su ibire che du su tamnarom da thangzilaga makhutna thinduna taklaga sige eye drop se nongmada anirak seasonal thama tablet sina nongmada amamam chak to okan chabiyo wari makha chatharak oina sathibana nungairibo Jai Sufaniam Horame, Kake Honorige. Wahang do mana setliba dress to da Kaning duna hangak pani. Sari matek ama lim na setlibani. Ngawruk nguba kuchudo da amuba kudang sang bitop ama litli. Coffee color gi sari matek ama masada na na tangse. Masam ating baduso name na komlap sambol oina punsili. Jam tharaba mai thong do da yeng da basaduna. Hairap so wangang ba kudingi. Tamnagi mai thongda meeting do tarai Nungairi Brighter school da biogi osawaina pure Sathiba nokfet tawduna khangna hairi Oh kangla sagido Thaina literature ga bioga dadi nang nambina ma mahiroi leikide Aduna nangna oza oirami kai haibase Thoidok nangak ningai oide Sinpam siga yamna suchane Afabi nangumi mahiroi kaya puthorakani haibasu thase Tamna Sathibagi thagat wahayda taramna ogladuna ingna noglai Sathibana amukso number piramgera nong phadok su komada coffee amamam tang oirso thakminasi Tamna sumagi number chimpha pude hairuba yadri chahi matang duda pakhum du pakchararoi number du chamchamna khandoklaga pidrabadi Sathiba mane kainushi yan hauragani khalladuna yarakle maso anidu number amana amagi launari mikuptuda Hidaksu aigi sida loina fangbani ai pirage Hairaga chedo pairaga hagolai Mana mang tha tuna lamsinglaga thokminarei counter du da changsingraga
ꯒ꯭ꯂꯥꯁꯅ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯗꯒꯤ ꯇꯥꯝꯅꯥꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯣ ꯃꯥꯅ ꯑꯣꯏꯅ ꯈꯟꯗꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯐꯠꯇ ꯐꯠꯇ꯭ꯔꯁꯨ ꯀꯣꯜꯗ ꯍꯥꯏꯔꯛꯑꯣ, ꯅꯪꯅꯕꯨ ꯇꯧꯔꯛꯑꯗꯤ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯥꯏꯔꯗꯧꯅꯤ꯫ ꯐꯥꯒꯤꯅꯤ ꯇꯥꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯇꯥꯝꯅꯥ ꯃꯉꯣꯟꯗꯁꯨ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯟꯗꯨꯅ ꯍꯩꯅꯣꯛ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯇꯧꯔꯨꯗꯦ꯫ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕ ꯈꯛ ꯅꯠꯇꯅ ꯁꯦꯜ ꯊꯤꯅꯕ ꯄꯔꯁ ꯃꯆꯥꯗꯣ ꯄꯨꯊꯣꯔꯛꯄꯗ ꯌꯥꯔꯦ ꯄꯤꯔꯝꯃꯅꯣ꯫ ꯀꯥꯎꯟꯇꯔ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯍꯟꯗꯣꯛꯈ꯭ꯔꯣ, ꯑꯩꯒ ꯈꯪꯅꯕꯅꯤ꯫ ꯁꯥꯊꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯏꯆꯝ ꯆꯝꯕꯗꯤ ꯁꯥꯔꯒ ꯀꯔꯥꯏꯗꯅꯣꯃ ꯏꯐꯩ ꯐꯩꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨꯅ ꯂꯨꯁꯤꯟꯅ ꯅꯩꯅꯗ꯭ꯔꯦ꯫ ꯇꯥꯝꯅꯥ ꯏꯐꯤꯡ ꯐꯤꯡꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯇꯤꯀꯦꯠꯀꯤ ꯃꯃꯜꯗꯤ ꯍꯟꯕꯤꯔꯛꯑꯅꯣ, ꯅꯣꯡꯃ ꯀꯣꯐꯤ ꯇ꯭ꯔꯦꯠ ꯇꯧꯒꯦ, ꯍꯤꯗꯥꯛꯁꯨ ꯂꯦꯝꯅ ꯐꯪꯂꯕꯅꯤꯅ ꯂꯃꯟ ꯇꯣꯟꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ, ꯐꯔꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯇꯦꯟꯕ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯁꯦ ꯊꯅꯝꯂꯒ ꯄ꯭ꯔꯕꯞ ꯊꯣꯔꯛꯄꯗꯣ ꯁꯥꯊꯤꯕꯁꯨ ꯀ꯭ꯂꯤꯅꯤꯛꯇꯨꯒꯤ ꯋꯥꯡꯃ ꯐꯥꯎ ꯊꯤꯟꯗꯣꯔꯛꯏ ꯇꯥꯟꯅꯒꯨꯝ ꯏꯅꯒꯨꯝ ꯇꯧꯗꯨꯅ꯫ ꯇꯥꯝꯅꯥꯒ ꯅꯣꯛꯃꯤ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅꯔꯒ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯗꯣꯛꯈꯤꯕꯗꯣ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯊꯣꯛꯄꯅ ꯎꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯁꯣꯜꯂꯛꯏ, ꯗꯣꯛꯇꯔꯁꯤꯒ ꯑꯃꯨꯛ ꯈꯪꯅꯩ ꯖꯥꯠꯂꯥ? ꯑꯉꯧꯕꯅ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ, ꯑꯗꯨꯁꯨ ꯃꯁꯛ ꯗꯃꯥꯗ ꯐꯖꯩ, ꯅꯪꯁꯨ ꯑꯁꯤ ꯎꯕꯗ ꯉꯥꯎꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ? ꯂꯦꯟꯗꯅ ꯐꯖꯔꯛꯄ ꯅꯨꯄꯤ ꯑꯃ ꯊꯨꯡꯗꯧꯔꯕꯅꯤꯅ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯅꯨꯀꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯈꯜꯂꯒꯅ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯔꯛꯍꯧꯗ꯭ꯔꯒꯅꯦ ꯍꯌꯦꯡ ꯗꯁꯥꯅ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯇꯥꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯁꯦꯜ ꯄꯥꯏꯕ ꯅꯣꯏ ꯃꯁꯦꯜꯗꯤ ꯑꯗꯨꯝ ꯌꯥꯅꯕ ꯄꯨꯔꯛꯈꯤꯅꯤ꯫ ꯁꯨꯝ ꯈꯜꯂꯛꯏꯅꯤ ꯚꯥꯏ꯫ ꯐꯤꯔꯦꯞꯄꯅ ꯃꯈꯥ ꯇꯥꯕꯠꯇ꯭ꯔꯤꯉꯩꯗ ꯑꯉꯧꯕꯅ ꯁꯠ ꯈꯨꯝꯃꯤ, ꯈꯟꯕꯤꯔꯅꯨ ꯃꯊꯣꯡꯁꯨ ꯆꯥꯔꯝꯃꯣꯏ ꯅꯪꯅ ꯈꯜꯂꯝꯗꯣꯏꯗꯣ꯫ ꯈꯪꯗꯦ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯈꯜ ꯑꯣꯏꯔꯗ꯭ꯔꯥ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯅ ꯂꯩꯔꯝꯃꯤꯁꯦ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯈꯔ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯌꯨꯝ ꯄꯥꯜꯂꯨꯔꯕ, ꯏꯆꯥꯁꯨ ꯄꯣꯛꯂꯕ ꯇꯨꯡꯗ ꯄꯥꯝꯖꯕ ꯈꯣꯏꯗꯥꯕ ꯅꯨꯡꯁꯤꯕꯅ ꯀꯣꯟꯅ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯖꯥꯠꯂꯅ꯫ ꯐꯤꯔꯦꯞꯄ ꯏꯕꯣ, ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯑꯅꯤ ꯂꯣꯟꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ, ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ꯫ ꯐꯤꯔꯦꯞꯄ ꯈꯤꯔꯨꯝ ꯅꯣꯛꯂꯛꯏ, ꯑꯁꯤꯁꯨ ꯐꯖꯩ, ꯑꯃꯗꯨꯁꯨ ꯐꯖꯕ꯭ꯔꯣ? ꯐꯤꯔꯦꯞꯄ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯒ ꯀꯥꯏꯗꯩꯅꯣꯗ, ꯆꯨꯝꯗ ꯃꯤꯊꯨꯞ ꯍꯥꯞꯄ ꯃꯥꯟꯕꯤꯗꯣ ꯀꯃꯥꯏ ꯐꯖꯔꯤꯕ? ꯀꯨꯆꯨ ꯉꯧꯅꯕ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯗ ꯃꯤ ꯑꯁꯤꯕ ꯃꯥꯜꯂꯕꯅꯤ꯫ ꯃꯤꯗꯤ ꯁꯦꯝꯃꯒ ꯐꯖꯕ ꯍꯦꯜꯂꯛꯏ, ꯃꯥꯗꯤ ꯁꯦꯝꯃꯒ ꯑꯦꯂꯦꯟ ꯃꯥꯜꯂꯛꯑꯕꯅꯤ꯫ ꯅꯪ ꯑꯃ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ, ꯅꯨꯄꯤꯗꯣ ꯄꯥꯝꯗꯦꯁꯨ ꯍꯥꯏ, ꯑꯗꯨꯒ ꯃꯦꯗꯥꯝ ꯍꯣꯏꯅ ꯁꯤꯜꯂꯨꯗꯨꯗꯁꯨ ꯌꯥꯊꯣꯛꯏ, ꯑꯃꯨꯛꯅ ꯑꯩꯈꯣꯏ ꯄꯤꯕꯥꯒꯤ ꯃꯤꯁꯁꯦ ꯐꯖꯩ ꯍꯥꯏ꯫ ꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯂꯩꯇꯕꯗꯣ ꯇꯧꯅꯨ, ꯆꯨꯝꯗ ꯃꯤꯊꯨꯞ ꯍꯥꯞꯄ ꯃꯥꯟꯕꯤꯗꯣ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗꯦ ꯅꯍꯥꯟꯅ ꯍꯥꯏꯗꯣꯛꯄ ꯀꯩ ꯀꯥꯏꯒꯦ? ꯏꯕꯥꯏꯅ ꯍꯥꯏꯗꯣ ꯆꯨꯝꯗꯤ ꯌꯥꯝ ꯆꯨꯝꯃꯤ, ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯦ ꯂꯩꯇꯦ꯫ ꯍꯌꯦꯡ ꯌꯨꯝ ꯀꯩ ꯄꯥꯜꯂꯒꯁꯨ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯣꯏꯅꯅꯤꯡꯕ ꯄꯣꯛꯂꯛꯇꯧ ꯃꯥꯟꯗꯦ꯫ ꯃꯥꯕꯨ ꯊꯤꯅ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯕꯁꯨ ꯂꯨꯅ ꯇꯧꯕ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯁꯤꯁꯨ ꯃꯈꯜ ꯇꯣꯉꯥꯜꯂꯛꯏ ꯚꯥꯏ꯫ ꯑꯄꯦꯟ-ꯄꯦꯟꯗ ꯈꯔ ꯂꯩꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯏꯆꯝ ꯆꯝꯖꯕ ꯃꯤꯒꯤ ꯃꯆꯥꯗꯣ ꯄꯥꯝꯃꯦꯅ ꯂꯧꯁꯤꯜꯂꯨꯔꯒ ꯃꯅꯤꯡ ꯊꯨꯡꯖꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯍꯦ꯫ ꯂꯨꯔꯤꯕꯗꯤ ꯄꯥꯝꯗꯕ ꯅꯨꯄꯤꯒ ꯀꯥ ꯄꯨꯟꯗꯧ ꯁꯔꯨꯛ ꯈꯔ ꯄꯥꯝꯂꯤ ꯇꯧꯕ ꯑꯣꯏꯅ ꯆꯤꯡꯁꯤꯟꯅꯤꯡꯉꯛꯏꯕ꯫ ꯅꯕꯥꯏꯅ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯉꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯅ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯑꯉꯧꯕ ꯃꯥꯅ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕꯒꯤ ꯑꯐ ꯐꯠꯇ ꯈꯔꯁꯨ ꯇꯥꯛꯂꯛꯏ꯫ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯈꯨꯊꯤꯕ ꯅꯪꯈꯤꯕꯅ ꯅꯨꯄꯤ ꯑꯃꯠꯇ ꯊꯥꯖꯕ ꯊꯝꯕ ꯅꯪꯅ ꯄꯥꯝꯗꯦ, ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯕꯨ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯔꯣই ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯃ ꯍꯧꯗꯣꯛꯂꯝꯂꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯍꯧꯗꯣꯛꯄ ꯃꯤꯀꯨꯞꯇ ꯈꯥꯡꯕꯁꯨ ꯉꯝꯃꯣꯏ꯫ ꯅꯪꯅ ꯃꯤꯁꯇꯨꯗ ꯀꯜꯂꯛꯄ ꯐꯥꯎꯔꯤꯕ, ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯧꯏ꯫ ꯑꯁꯨꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯤꯁꯇꯨ ꯊꯦꯡꯅꯈꯤꯕ ꯃꯇꯨꯡꯗꯒꯤꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯃꯇꯝ ꯂꯦꯟꯕꯗ ꯁꯤꯖꯤꯟꯅꯕ ꯊꯋꯥꯏꯅꯤ ꯈꯜꯂꯕꯁꯨ, ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯊꯋꯥꯏꯗꯨꯒꯤ ꯈꯣꯡꯒꯨꯜ ꯅꯪ ꯁꯣꯏꯗꯅ ꯂꯤꯔꯨꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯁꯤ ꯅꯁꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯏ꯫ ꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯍꯪꯉꯨ, ꯄꯥꯎꯈꯨꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯊꯃꯣꯏꯗ ꯇꯛꯁꯤꯜꯂꯒ ꯍꯪꯕꯗ ꯋꯥ ꯊꯣꯛꯀꯅꯤ꯫ ꯐꯤꯔꯦꯞꯄ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯈꯣꯟꯖꯦꯜ ꯆꯣꯛꯊꯔꯝ, ꯏꯕꯥꯏ ꯇꯣꯛꯁꯤꯗ꯫ ꯍꯥꯏ ꯇꯣꯛꯄ ꯅꯠꯇꯦ, ꯃꯇꯝ ꯄꯪꯊꯦꯡ ꯊꯦꯡꯗ꯭ꯔꯤ꯫ ꯍꯟꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯀꯥꯟꯗꯅꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯌꯨꯝ ꯀꯥꯏꯒꯅꯤ꯫ ꯐꯤꯔꯦꯞ ꯍꯥꯏꯕꯁꯦ ꯂꯧꯒꯗꯕ ꯃꯇꯝꯗ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯍꯦꯟꯈ꯭ꯔꯀꯥꯟꯗ ꯊꯃꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯂꯛꯄꯗꯨꯗꯤ ꯇꯨꯡꯗꯤ ꯍꯦꯟꯅ ꯅꯤꯡꯉꯝꯃꯛꯇꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯨꯅꯅꯦ
ꯆꯥꯎꯔꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯆꯧꯕ ꯂꯥꯟꯕꯧ ꯃꯌꯥꯏꯗ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯃꯁꯥꯗꯣ ꯂꯦꯞꯍꯜꯂꯛꯀꯅꯤ ꯃꯗꯨ ꯏꯕꯥꯏ ꯄꯥꯝꯗꯦ꯫ ꯑꯉꯧꯕ ꯃꯥꯅ ꯐꯤꯔꯦꯞꯄꯗ ꯇꯥꯛꯂꯤꯕꯁꯤꯡꯗꯣ ꯇꯨꯡꯁꯥꯅ ꯎꯕ ꯉꯝꯕꯒꯤꯅꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯂꯝꯆꯠꯇꯣ ꯃꯁꯥꯅ ꯈꯪꯕꯗꯒꯤ ꯑꯉꯧꯕꯅ ꯍꯦꯟꯅ ꯈꯪꯖꯤꯟ ꯎꯠꯁꯤꯟꯕ ꯍꯦꯟꯈ꯭ꯔꯦ꯫ ꯇꯨꯡꯗ ꯑꯄꯥꯝꯕꯅ ꯑꯃ ꯂꯨꯍꯣꯡꯕꯅ ꯑꯃꯒ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯜꯍꯧꯗꯧꯔꯤꯕꯅꯤ꯫ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤꯕꯇ ꯅꯠꯇꯅ ꯁꯣꯁꯥꯏꯇꯤꯁꯤꯒ ꯆꯥꯎꯅ ꯌꯦꯛꯅꯕꯤ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕꯤꯒꯤ ꯃꯤꯡꯊꯣꯜ ꯑꯃ ꯐꯤꯔꯦꯞꯄ ꯃꯥꯅ ꯁꯤꯟꯅꯕꯤꯈꯤꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯂꯥꯟꯕꯗꯨꯗꯤ ꯄꯨꯝꯅꯃꯛꯅ ꯀꯥ ꯍꯦꯟꯅ ꯃꯔꯥꯜ ꯁꯤꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯕ꯭ꯂꯦꯝ ꯇꯧꯕꯤꯈꯤꯅꯤ꯫ ꯃꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯥꯕꯜ ꯌꯦꯡꯅꯤꯡꯉꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯥꯖ ꯃꯥꯁꯨ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕ ꯍꯥꯡꯗꯣꯛꯄ ꯀꯥꯎꯔꯕ ꯕꯦꯜꯀꯅꯤꯒꯤ ꯄꯔꯗꯥꯗ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯂꯨꯏ꯫ ꯊꯥꯖ ꯊꯥꯕꯜꯅ ꯃꯩꯁꯥ ꯍꯥꯞꯄꯤꯔꯛꯏ꯫ ꯌꯦꯛꯅꯕꯅꯤ ꯈꯟꯈꯤꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯊꯥꯕꯜ ꯌꯦꯡꯂꯒ ꯇꯦꯔꯦꯁ ꯃꯊꯛꯇ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯐꯤꯔꯦꯞꯄ꯫ ꯇꯥꯝꯅꯥ ꯇꯨꯏꯁꯟ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯋꯥꯅ ꯍꯦꯛ ꯉꯥꯏꯔꯦ ꯃꯤꯁꯇꯨ ꯂꯥꯛꯄ꯫ ꯉꯔꯥꯡ ꯇꯨꯏꯁꯟ ꯂꯥꯛꯈꯤꯗꯕꯗꯣ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯂꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯊꯨꯅ ꯊꯣꯔꯛꯄ ꯉꯥꯏꯅ ꯇꯦꯔꯦꯁꯇ ꯐꯝꯗꯨꯅ ꯑꯍꯤꯡ ꯂꯦꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯀꯣꯜ ꯇꯧꯕꯁꯨ ꯋꯦꯇꯤꯡ ꯂꯩꯈꯤ꯫ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯤ꯫ ꯄꯤꯔꯝꯕ ꯊꯣꯛꯂꯕꯁꯨ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯒ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯊꯃꯣꯏ ꯁꯣꯟꯊꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯂꯣꯏ꯫ ꯅꯥꯄꯜ ꯀꯥꯗꯨꯅ ꯁꯥꯎꯅꯤꯡꯕ ꯁꯤꯡꯅꯕ ꯐꯥꯎꯔꯨꯕ ꯈꯛ ꯅꯠꯇꯅ ꯃꯥ ꯂꯨꯍꯣꯡꯂꯅꯤ ꯍꯦꯛ ꯈꯪꯈꯤꯕꯗꯒꯤ ꯇꯥꯝꯅꯥꯅ ꯃꯉꯣꯟꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯅꯕꯇ ꯍꯣꯠꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯖꯩ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯂꯤꯔꯨꯡꯗꯨꯃ ꯐꯩꯅ ꯌꯥꯟꯁꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯉꯥꯏꯍꯥꯛ ꯃꯈꯨꯠ ꯁꯤꯡꯅꯕ ꯁꯥꯖꯦꯜ ꯇꯧꯔꯨꯅꯕ ꯊꯣꯔꯛꯄꯗ ꯑꯉꯧꯕꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯗꯣ ꯐꯤꯔꯦꯞꯄꯅ ꯍꯦꯛ ꯍꯦꯛ ꯇꯦꯟ ꯀꯥꯞꯄꯗꯣ ꯎꯕꯅ ꯃꯥꯁꯨ ꯁꯥꯟꯅꯒꯦ, ꯃꯥꯒꯤꯁꯨ ꯂꯤꯔꯨꯡ ꯂꯩꯕꯤꯌꯨ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏꯅ ꯁꯥꯟꯅꯄꯣꯠꯀꯤ ꯇꯦꯟꯗꯨꯃ ꯂꯩꯕꯤꯕꯒꯤ ꯍꯔꯥꯎꯅ ꯐꯤꯔꯦꯞꯄꯗ ꯎꯠꯅꯕ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯒ꯫ ꯃꯥꯃꯣ ꯑꯩꯁꯨ ꯃꯥꯃꯣꯒ ꯃꯥꯟꯅꯕ ꯇꯨ ꯍꯥꯏꯔꯒ ꯏꯍꯥ ꯍꯔꯥꯎꯅ ꯃꯌꯥ ꯍꯤꯒꯠꯂꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯂꯤꯔꯨꯡꯗꯨꯒ ꯇꯦꯟꯗꯨꯒ ꯂꯧꯔꯒ ꯍꯦꯟꯅ ꯑꯉꯥꯡꯗꯨꯕꯨ ꯍꯔꯥꯎꯍꯜꯂꯤ꯫ ꯑꯌꯥ ꯁꯤꯗꯤ ꯐꯖꯩꯍꯦ, ꯃꯥꯃꯣꯒꯤꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯐꯖꯕ꯫ ꯑꯉꯥꯡꯗꯨꯁꯨ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯗ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅ ꯆꯣꯡꯉꯤ꯫ ꯃꯥꯃꯣꯁꯨ ꯑꯝꯇ ꯀꯥꯞꯆꯒꯦꯗꯅ꯫ ꯑꯉꯥꯡꯗꯨ ꯍꯔꯥꯎꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯍꯥꯏꯅ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯦꯟ ꯀꯥꯞꯇꯨꯒꯤ ꯑꯦꯝ ꯀꯗꯥꯏꯗ ꯇꯝꯁꯤꯒꯦ ꯈꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯛꯏ꯫ ꯇꯥꯝꯅꯥꯅ ꯃꯈꯣꯡꯅ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨꯁꯨ ꯎꯔꯤ꯫ ꯃꯃꯤꯠ ꯀꯨꯞꯄꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯇꯥ ꯑꯃ ꯇꯧꯔꯤ, ꯃꯔꯧ ꯂꯩꯔꯤ꯫ ꯉꯔꯥꯡ ꯅꯨꯄꯥ ꯑꯃꯒ ꯃꯌꯥ ꯈꯤꯒꯠꯂꯒ ꯂꯩꯍꯧꯕꯒ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯕꯦꯛ ꯇꯧꯕꯤꯔꯛꯇꯕꯒ ꯇꯥꯝꯅꯥ ꯎꯔꯒ ꯈꯣꯏꯔꯥꯡ ꯀꯣꯏꯁꯥꯎꯅꯕꯗꯣ ꯍꯦꯜꯂꯛꯏ꯫ ꯑꯥꯔꯆꯔꯤ ꯇꯥꯔꯒꯦꯠ ꯕꯣꯔꯗꯇ ꯑꯣꯏꯅ ꯌꯩꯈ꯭ꯔꯦ꯫ ꯃꯅꯥ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯄꯥꯜꯂꯅꯤ ꯈꯪꯕꯒ ꯈꯨꯗꯛꯇ ꯁꯠ ꯀꯥꯞꯊꯣꯛꯈꯤ꯫ ꯀꯥꯞꯊꯣꯔꯛꯄ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯇꯥꯝꯅꯥꯒꯤ ꯂꯥꯏꯕꯛꯇ ꯈꯪꯂꯧ ꯍꯦꯛ ꯂꯧꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯤꯍꯨꯜꯒ ꯁꯨꯛꯑꯩ ꯃꯥꯡꯉꯨꯏ꯫ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯖꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯅꯥꯕ ꯐꯥꯎꯏ꯫ ꯃꯆꯤꯟꯕꯥꯜ ꯆꯤꯛꯑꯒ ꯂꯝꯍꯦꯟꯕ ꯑꯉꯥꯡꯗꯣ ꯀꯅꯥꯅꯣ ꯆꯩꯒꯦ ꯍꯥꯏꯅ ꯃꯤꯠꯅ ꯊꯤꯔꯛꯄꯗ ꯐꯤꯔꯦꯞꯄꯅ ꯇꯦꯟꯗꯣ ꯑꯉꯧꯕꯗ ꯄꯤꯁꯤꯟꯈꯤꯕꯗꯨ ꯎꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯑꯉꯥꯡꯗ ꯊꯥꯡ ꯇꯦꯟ ꯅꯣꯡꯃꯩꯒꯤ ꯁꯥꯟꯅꯄꯣꯠ ꯌꯥꯝ ꯄꯥꯏꯍꯟꯒꯅꯨ ꯏꯕꯥꯏ꯫ ꯃꯃꯥꯡꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯂꯛꯅꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯗꯅ ꯇꯣꯏꯒꯟ ꯃꯔꯨꯅꯤ, ꯉꯁꯤꯅ ꯑꯃꯨꯛ ꯇꯦꯟꯖꯩꯅꯤ꯫ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯎꯁꯤꯠꯇ꯭ꯔꯤꯔ ꯑꯩꯉꯣꯟꯗ? ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯈꯣꯏꯁꯥꯎꯅꯕꯒ ꯍꯟꯗ꯭ꯔꯤꯕꯒꯤ ꯇꯥꯁꯤꯟꯅꯔꯣꯏꯒꯦ ꯈꯜꯂꯒ ꯃꯃꯥꯏ ꯂꯩꯔꯒ ꯏꯃꯨꯡꯂꯣꯝꯗ ꯍꯟꯖꯤꯜꯂꯒ ꯆꯪꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯅꯨꯡꯁꯤꯠ ꯑꯣꯛꯅꯔꯨꯕꯅꯔ ꯋꯥ ꯉꯥꯡꯅ ꯇꯥꯅꯩ꯫ ꯅꯍꯥꯟꯃꯨꯛꯁꯨꯅꯤ ꯇꯣꯏꯒꯟꯅ ꯀꯥꯞꯄꯛꯄ, ꯑꯩꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯔꯒꯦ? ꯅꯥꯔꯝꯃꯣꯏꯅ ꯈꯜꯂꯤꯔꯕ? ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯥꯀꯣꯡꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯍꯣꯠꯂꯒ ꯃꯊꯛꯂꯣꯝ ꯀꯥꯈꯠꯂꯤ꯫ ꯃꯑꯣꯡꯗꯨꯗꯅ ꯍꯦꯟꯈ꯭ꯔꯦ ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕ꯫ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯇꯥꯁꯤꯟꯅꯗ꯭ꯔꯤꯅꯦꯕ, ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯈꯪꯉꯕ? ꯃꯤ ꯂꯛꯅꯕ, ꯃꯤ ꯀꯔꯦꯝꯅꯕ, ꯃꯤ ꯎꯁꯤꯠꯇꯕ ꯀꯌꯥꯝ ꯄꯥꯝꯒꯦ? ꯌꯥꯏꯅ ꯀꯌꯥꯝ ꯌꯥꯝꯃꯦ ꯍꯧꯔꯛꯏꯁꯦ? ꯐꯤꯔꯦꯞꯄ ꯃꯈꯣꯡ ꯌꯥꯡꯂꯞ ꯊꯥꯡꯗꯨꯅ ꯆꯦꯟꯗꯦꯗ ꯈꯥꯛ ꯊꯨꯅ ꯀꯥꯈꯠꯂꯤꯕꯗꯣ ꯄꯤꯁꯨꯝ ꯁꯨꯛꯄ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗꯨꯃꯗꯤ ꯃꯥꯡꯊꯔꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯔꯨꯝ ꯂꯩꯕ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯌꯧꯔꯛꯂꯦ꯫ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯄꯥꯏꯁꯤꯜꯂꯛꯂꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯤ꯫
lok tawba nang phatringi da tamna na kanna namai phire pasuma mit mana yung khatlaga angang machagumna thongdo thingsinna bo nei tamna so hande makhyat ka chi aga kanna nam khairei ani dugi acting do pik ta pikli ba angang ani khanna ba thokna so man khre ama sumara lula lurabani na thaira ga chen bani ama na khoidok thitpagi ngamal roi khalli bani misla e haiduna makharom de ka khalakpa bibana tawri do ore chaple paga tingak yengam badai mukna ba suklep lep tab ani tuda khangjai jai gomna makhol kra hauraga kaino tawrisina thong paine do na mukna ramba ani do ikhang khangduna chap lepne phire pasu thong do hangdoragle haipet su thong do da hangdok hangjin muktana tawraga kaidorage nong mangbasida thong se chingkrena noi mr chingtho alamani pibana karandi angang masadongna namai do bukai da pange hairamaga mature oiraba hal saduna magi kada changki tamna su phiripada sauningbagi mamit phais yengamaga bibagi kada da changagle bibagi mamangda kitangdi kairi phiripa mangonda ni hen sauningi angang mamangda chopa nanghalle khanduna table du da changsilaga phamthare exam da hangba yaba question sing kanna khana neinari laibak tu sunga leinana takpham leire dak tu urudrabasu chik lawi khangniba nangi sanagi likto khong ko laga haisa chipau supi hepiroi bibana miss boris to hing daga lairik lolo na babra tamna singnaramba wakhal do handorak laga khummi padeda padabani thaina class 10 boarding da su lairik pade haisilaga yena khada candle chamaga hurala lairik paramdana ahing toilet chatpa imanaba mangonda khangkibade hojipho ngauri fari tawbu leiri nati miss na marolam phariba mana marolam mabuk sepiba lairik pu paraga na pai padraga na padi ko hayabasida nupi da na mabuk ang singdine competition haibasidi khara lona khara phongna honagadabani hangchiti ai question semaga purake ko test macham tawthokse nangna khangba watpa chapter sing do khando oga thamu hanjina naina se school da ozana revision class tawri do yawba chasilu attendance pande session loire na chataba toganu exam se hei hangchita ngai rabani hoi miss